New Delhi da leiriba Youth of Manipur gi mihut kangbuga mafam adu da leiriba MLA sing ngasi anirak suba oina mafam pangthoktuna lakliba tha se ke kuntra da Chief Minister amadi MLA sing yauna aroiba mipham pangthokpa haina warep phirep laure haide hiramasiga mari lenena Youth of Manipur na thadorakpa video release amana hai Hauzik New Delhi da leiriba Youth of Manipur gi mioi kunga manga na saba mihut kangbu asiga anirak suba oina mafam asida leiriba MLA singa mipham pangthokre ngasigi mipham adu da MLA kunga mathoina sarukya ke mipham aduna lakliba tha sigi kuntra gi numidang wairam pung marida Manipur gi Chief Minister amadi wat hauriba MLA sing yauna mipham pangthokpa haina warep laure hairiba mipham aduna aroiba mipham oigani hairaduna Hauzik New Delhi da leiriba ruling and amadi opposition ki MLA sing amadi Chief Minister so Delhi da lakpiduna mipham asida sarukya binaba appeal tawraduna numit aduda pangthokadoriba mipham aduna laurakpa warep ki matung ina Youth of Manipur na hingsa yauba amadi yaudabagi khongjang changsinbagi warep su oigani haina akanba wafam thamlakle oige Youth of Manipur na non violent oina changjilakba solution ama program haiduna ngasi Delhi da oige mioi kumangana saba oige Youth of Manipur gi volunteer singa tawkiba protest dugi matung ta poina aniyok subo oina oige Delhi da leberi ba mayam gi mipham adu ngasi pangthokre pangthokpasida oige mioi kumathoina MLA kumathoina saruk yaki amadi hoji ngak yeta leberi ba MLA sing la khoi khutung chaba adu hoji nangdabadagi ngasi akoina MLA sing gi ayaba yawraga amadi leberi ba koi legislature puna maki ayaba yawraga handak la iba date 30 September da pung mari da koi suchoi soidana Manipur Chief Minister amadi lehoriba Congress ki MLA sing amadi hojik watliba ruling party ki MLA sing punna faminaraga Manipur ki solution purokna ba khanaba haina wafam asida punna yaminare ngasi yaminare haina mayang yafam da haijari aduga akoi gi lakpidriba akoi gi Congress ki MLA sing amadi ruling party ki MLA sing amadi honorable Chief Minister athu matam da date 30 gi numit asida lakinaba date 30 gi September date 30 gi meeting asida soidana mak saruk yabina bagi damakta anna Youth of Manipur ki market gi appeal tawjari amasung handak lakliba date 30 sina Youth of Manipur gi last and final meeting oigani aduga Youth of Manipur na violent or non violent ni khongjang changchila paisi Manipur gi legislature sing na lepapa akoi gi decision duna Youth of Manipur gi violent or non violent oibagi decision adu lawjagani haina su mayang yamfalda pawgyal asi haijari